ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯤ ꯁꯥꯕꯤꯅ ꯑꯣꯟꯕ ꯚꯨꯠ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯂꯝꯇꯥ ꯊꯥꯒꯤ ꯇꯥꯔꯤꯛ 3 ꯂꯩꯕꯥꯛ ꯄꯣꯛꯄ ꯌꯥꯎꯁꯤꯡꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤ 3ꯒꯤ ꯃꯅꯨꯡꯗ ꯇꯥꯡꯅ ꯐꯪꯖꯕ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯥꯎꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯝꯃꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯔꯥꯎꯃꯟꯗꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯁꯨ ꯁꯅꯥ ꯍꯥꯏꯅ ꯊꯣꯟꯕꯇ ꯅꯠꯇꯅ ꯃꯆꯥꯅꯨꯄꯥꯒꯤ ꯏꯄꯥꯟ ꯊꯥꯕ ꯅꯨꯃꯤꯠꯇ ꯃꯇꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯃꯤꯡ ꯂꯩꯔꯕ ꯅꯨꯄꯤ ꯁꯥꯕꯤꯅ ꯑꯣꯟꯕ ꯚꯨꯠ ꯍꯥꯏꯕ ꯐꯤꯂꯝ ꯀꯥꯞꯄꯗ ꯅꯠꯇꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯍꯥꯏꯕ ꯂꯤꯂꯥ ꯑꯃꯒꯁꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯆꯥꯎꯅ ꯁꯦꯟ ꯆꯪꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯆꯥꯎꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗꯒꯤ ꯃꯆꯥꯅꯨꯄꯤ 3 ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯨꯡꯂꯨꯞ ꯂꯨꯞꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯥꯎꯕ ꯑꯃꯗꯤ ꯇꯝꯃꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯑꯃꯇꯪ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯁꯅꯥꯁꯨ ꯆꯍꯤ 2-3 ꯁꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯨꯄꯥ ꯑꯃꯒꯨꯝꯅꯗꯤ ꯁꯥꯟꯅꯔꯝꯗꯦ꯫ ꯅꯨꯄꯤ ꯃꯆꯥꯒꯤ ꯄꯣꯠ ꯆꯩꯗ ꯄꯥꯝꯕꯇ ꯅꯠꯇꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯁꯥꯟꯅꯒꯗꯕ ꯈꯨꯁꯥꯟꯅ ꯈꯤꯇꯪ ꯇꯧꯕꯗ ꯀꯞꯀꯟꯕ ꯄꯦꯒꯟꯕꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯥ ꯆꯥꯎꯕꯅ ꯏꯁꯧ ꯂꯥꯡꯕ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯁꯅꯥꯅ ꯆꯍꯤ 10 ꯈꯔ ꯍꯦꯜꯂꯛꯄꯗ ꯅꯣꯡꯃ ꯃꯄꯥ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯥ ꯁꯅꯥꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯐꯨꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯥ ꯐꯨꯕ ꯈꯨꯐꯨꯗꯨ ꯎꯕꯗ ꯃꯃꯥ ꯇꯝꯃꯨꯗꯨ ꯄꯥꯈꯠꯃꯟꯈ꯭ꯔꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯁꯅꯥꯕꯨ ꯐꯨꯗꯅꯕ ꯈꯝꯂꯝꯃꯤ꯫ "ꯈꯔ ꯐꯨꯔꯕꯗꯤ ꯌꯥꯔꯦ, ꯇꯣꯛꯄꯤꯔꯨ, ꯀꯩꯗꯧꯒꯦ? ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯆꯥꯅꯨꯄꯥꯁꯤꯕꯣ?" ꯆꯥꯎꯕꯅ ꯇꯝꯃꯨꯗ ꯆꯣꯡꯁꯤꯜꯂꯛꯂꯒ, "ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯅ ꯐꯅꯦꯛ ꯁꯦꯠꯂꯒ ꯂꯤꯞꯁꯇꯤꯛ ꯇꯩꯔꯒ ꯖꯒꯣꯏ ꯁꯥꯔꯝꯃꯤꯕꯁꯦ ꯃꯃꯥ ꯅꯪꯅ ꯇꯧꯍꯜꯂꯤꯕ꯭ꯔꯣ? ꯍꯥ? ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯠꯄ ꯇꯥꯔꯦ ꯍꯧꯖꯤꯛ." "ꯑꯁ, ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦꯃꯤ. ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯃꯅꯤꯡꯗ ꯂꯩꯌꯦꯕ." "ꯀꯔꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ? ꯍꯥ? ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯥꯁꯤ ꯁꯦꯟꯅꯧꯗꯅ ꯅꯨꯄꯤꯒꯤ ꯄꯣꯠ ꯆꯩ ꯄꯥꯏꯍꯟꯒꯅꯨ, ꯅꯨꯄꯤ ꯃꯆꯥꯒ ꯁꯥꯟꯅꯍꯟꯒꯅꯨꯗꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯍꯣ, ꯁꯦꯟꯅꯔꯁꯨ ꯌꯥꯗ꯭ꯔꯦ. ꯅꯆꯥꯅꯨꯄꯤ 3ꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯑꯇꯣꯝꯕꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ? ꯋꯥꯔꯦ ꯑꯩꯁꯨ." "ꯏꯃꯥꯒꯤ ꯁꯅꯥ, ꯅꯪꯁꯨ ꯅꯄꯥꯅ ꯌꯥꯗꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯇꯤ ꯇꯧꯔꯨꯅꯨ, ꯀꯩꯗꯧꯒꯦ? ꯅꯄꯥꯅꯒ ꯈꯨꯐꯨ ꯂꯥꯛꯐꯨꯒ ꯅꯥꯇꯩ ꯆꯥꯗꯕꯅꯦ. ꯏꯆꯥꯒꯤ ꯈꯨꯁꯥꯟꯅꯁꯤꯗ ꯖꯨꯠ ꯆꯥꯗꯕꯅꯦ. ꯅꯄꯥ ꯅꯆꯥꯒꯤ ꯃꯔꯛꯇꯅꯦ ꯅꯃꯥꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯗꯧꯔꯕ." ꯇꯝꯃꯨ ꯀꯞꯉꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯥ ꯁꯅꯥꯕꯨ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯆꯥꯎꯕꯁꯨ ꯏꯃꯨꯡꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯐꯅ ꯀꯟꯅ ꯁꯦꯟꯅꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯆꯥꯎꯕ ꯑꯃꯗꯤ ꯇꯝꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯗꯤ ꯅꯨꯄꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯣꯏꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯄꯣꯛꯂꯛꯂꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ, ꯃꯥꯒꯤ ꯋꯥꯉꯥꯡ, ꯃꯥꯒꯤ ꯃꯤꯠꯌꯦꯡ, ꯃꯥꯒꯤ ꯈꯨꯆꯠ ꯂꯥꯛꯆꯠ, ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ, ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯣꯏꯖꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥ ꯇꯝꯃꯨꯁꯨ ꯃꯥꯒꯤ ꯃꯆꯥꯒꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯃꯄꯨ ꯃꯥꯅ ꯄꯤꯊꯣꯔꯛꯂꯕꯅꯤ ꯈꯟꯅ ꯃꯆꯥꯅꯨꯄꯥ ꯁꯅꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥ ꯆꯥꯎꯕꯗꯤ ꯂꯩꯀꯥꯏꯒꯤ ꯋꯥꯈꯜ ꯑꯄꯤꯛꯄ ꯃꯤꯔꯦꯝ ꯈꯔꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯉꯥꯡꯅꯔꯤꯕ ꯋꯥꯊꯤ ꯋꯥꯔꯦꯝꯁꯤꯡ ꯑꯗꯨꯅ ꯏꯀꯥꯏꯕ ꯑꯁꯥꯎꯕꯅ ꯃꯆꯥꯅꯨꯄꯥ ꯁꯅꯥꯕꯨ ꯍꯧꯖꯤꯛꯁꯨ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯐꯨꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯁꯅꯥꯁꯨ ꯃꯄꯥꯕꯨ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯅꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯕꯨ ꯏꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯄꯣꯛꯅꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯁꯦꯝꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯌꯥꯎꯖꯔꯛꯂꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯩꯅꯕꯤ ꯑꯗꯨꯒꯤ ꯂꯝꯕꯤ ꯆꯠꯀꯗ꯭ꯔꯥ ꯈꯟꯕꯗ ꯈꯟꯐꯝ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯁꯅꯥ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯄꯥ ꯆꯥꯎꯕ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗ ꯇꯝꯃꯨꯅ, "ꯃꯣꯏ ꯃꯄꯥꯕꯨ ꯑꯃꯨꯛ ꯀꯩꯗꯧꯕꯤꯔꯒꯦ? ꯍꯟꯗꯛꯇꯤ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ. ꯃꯄꯥꯟꯗ ꯈꯨꯜꯗꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ. ꯅꯠꯇꯦ, ꯃꯣꯏ ꯃꯄꯥꯕꯨ ꯃꯤꯒ ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ." "ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯃꯄꯥ? ꯋꯥ ꯈꯔꯗꯤ ꯉꯥꯡꯉꯨꯗꯅ. ꯃꯣꯏ ꯃꯄꯥꯒꯤ ꯃꯇꯧꯗꯨꯅ ꯅꯆꯥꯈꯩꯁꯦ ꯏꯄꯥ ꯂꯣꯏꯅ ꯄꯥꯈꯠꯅꯔꯤꯃꯤ." "ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯇꯥꯃꯣ. ꯆꯠꯂꯣ, ꯑꯩꯅꯦ ꯏꯊꯟꯇ ꯀꯥꯁꯤꯗ
matam khara tumin nam talegi Noine kanamata igina fa changlakano adudi karigi nate maram dudi hayudana ikhoida aiga sauna basunati nasa singa sauna basunati maram su haidi aduga ka sida imung sida suktok paithok laga angawba mi dawna dum leiri basibu karigi no mi chawba isau langduna Aise khulda lekai da thokpa ngamtrene ai ngawre mi singsina ai hek ubada karim ka thainadara chawba na cha nupa pokpagi film kapliba lila tawkhibado hojikti na cha nupa do nupi uiram labani na sel pamuram gani re dana noknariba karim ka thainaduna ai gi tungda ngangnariba singse ai khulda thokpa ngamtrene imanaba singa punba thengnabada ikai ne tamu aisha e adugi oide moi mapana imungdagi henda kai pangdaba migi pochai huralaga kidana lotpagumna lotuna leiriba sidia tamu nang tumina leo numit aduda nang ai icha nupa ama phangjare dana kayam harau mandana miktagi pita khibana tro aduga hujina kari ore icha nupa do nupi sabi homo ole dana jitia as taning de da moi mapa isa sanana nupi onge dana on manate ni moi mapa mama aigi ibuk nungdagi machi ahumgumna nupi amagi mapokta isa sanasi taibang asida lakhibani ne hoi isa gi sawung sada simadi mapu mana nupa amagumna sembirak leko adubu aikoi gi isa sanasi nupa nati nupi aduga kalak chawba miwa ngang pamba mirem kharagi wataraga moi mapana mirot amagumna ipang da kai imung sidagi hendana leiribasibu nate moi mapabu isa sanase isa oina phangjabada migi mamangda yamna ikairabro yamna ikairadi ne isa sanase hu pizaraga hato bihrodana mikup kharagi matungdadi mamaga mapaga na sanariba ngangnariba wasing adu sanasu mapagi thongjel marumda tumina tarami aduga khangba ngamlaktraduna higik launa kapthorai sanana kapadu tabada mama tamudu sinsilaktuna sanabu themlami adubu sana mama na phana themlabasu kappade leplamde kona thangda mapa chawbusu nungairakraduna masa sanagi manakta changlaktuna sanabu themlami aduga ngasi haiba numit asidagi masa sanagi apambada mapana yetlaroi phuraroi hainasu kaptuna wasaklami mapagi pukchal olakpa sanabu amukhanna machani haina lausinbiba aduda sana mapukning hena nungsiduna hena sukaplami aduga yamna su harauzarami aduna numit asidagi mapagi ayabagi matung inna sana machi ahumgi matung induna phi saba kon saba yaurami aduga chayol kharagi matung sanana mapagi mating lauduna phi sananaba kol kaya lauthaduna legai thabak suningba sen taningba nupi singda kon pithaba phi sananaba lang pithaba dauduna sana sen yamna tanba sahurami aduga lekai gi mi singnasu sanagi mabuk phaba mabuk chel singbaduna sanabu mina yamna nusiba soirami tawbadabu nisa pasa chaba lam henba mama mapana warakpa ngamdraba nupa singidi sanase mi oina ubidaba sanapot oina ubiba tawrami khara leiraga amuk sana luhongbagi potloi setpa keba tamba amuk chattuna chahi kharagi matung sanagi poloi haina maming chatpa amuk haurami aduna machagi hona jaman mina yamna nungsibiba matawadu uraga mapa chawba amadi mama tamudu yamna harauzarami aduga machi ahumgi luhongbasu sanana yamna chawna mama mapagi mating pangduna luhongbirami adubu sana mai pakpa miyamna nungsibiba aphaba mi ama phana oidunasu sana hojiksu phattaba pukchal pikpa nupana hakeyagi phattaba mityeng phattaba wahai wata lamchat sajat singna sanagi thamoi nungdadi yamna wajarami adubu nongmata sanagi awaba penaba singadudi kanada su hairamdi maramdi nupagi mapokta nupi sabi homo haiba mingthol asina mang thaduna lekhibana tawbatabu sanagi lotsinduna thamliba awaba nungaitaba singadudi sanana phana lotsinduna mamagi mitmangdagi karimata lotpa ngamlamde aduna matam pumbada mama tamuna sanagi mapukning thaugatpiba mathawna hapiduna mikup khuding sanagi matung induna koisen senajaba suleplamde adubu nongmadi mama tamudu masa ikhang khang hodana ngamlaktabadagi sanadu mathanta
luhongba amagi poloi setpa chatpa tarame. Ima gi hakchang do yam ngamdradi ai leiringai sida doctor da hana chalukisiro. Yani da ngahak leiraga maina phajaki Hatta patragana napa leiribasidi. Ado nangbu luhongba amagi poloi setuni haibadaine. Aduna karam kana chatkadawriba. Hoi ima chatladabani. Ado imana hakchang ngamdabasida aisi chattabida poloi setpi tom chahoida oina haikrasirana mu khaliba. Adudi karigiya yaroi mine ichabu thajabagi isana setpa poloi dubu pambagi isagi sanagi potloi haidana maming leiribani. Hayeng mine ne wa ngangani. Mamangdasu mingonda sinakibagi isabu nupi mayumgi kainana waroba yaukibado isa khangledana. Ado imagi sana horel nang chattoriba luhongphamdabu kari lamdano lapadin athanda chatkanu ko. Imana isase ngamboirabadi isagi matung induna isabu sena jagadabani. Adubu ngasidi ngamgani thajadre. Ima lambudi khara lape ado ai thanda chatloi Naubiga magi gari da chatminadoini. Naubi haidi. Ho noi ani busurabadi pai. Ado nupa amatanga yaurabadi chatminaradi hena phagadabani. Matamnaga matam phatabanina. As imana haidu bukarino. Naubi soisu nupa ngaktani ima khara khoibagi wani. Nupa haidi noi ani gumba nupa natine. Nupa gumba nupa haibanine. As yari imana pagpada pakhali mi phattaba thengnarabasune tu nasagi samnangsine mamai da padrat I thoktriba phawba kandori bani aduga ni ma nobi dine machin kupta mani mi mana sawra dine yana ka kanna hekta chikhat pajani adudi ima su potharo ai shune chadna baloshi lukhige nobi na loshin bahan khredine ichau hekta langla ka dori bani ai chatle koi ma Hoi horen chalamdaida imagi nakta hana changlamuko. He laining thoi pai bungo. Aigi icha sanagi punsida phatta nungda asok apan amatta yauhanbi ganuko. Isada lakadaba awaba phatta bada sapumba mama aingonda oina loina tabo ijage ko. Tamu ngasisu macha sanagi damakta laibu khurumjaduna Masa sanana luhongbagi potloi setpa chalamdai phawba ngaijari. Sanasu loisinba loiduna ngasisu mamagi makhong sokna khurumjai. Aduga mama tamunasu sanagi makokta manam ahumlak namduna makhudangda phattaba laitena changba ngamdanaba asok apan yaudana yumda halaknaba yana ahumlak chikpi. Aduga sana mamanabi naubiga luhongbagi potloi setpa kainagi yum tamna chatki. Adubu luhongba loiduna naubiga sanagana yumda halakpagi khul yoramdai lambida yu ngauba lamhenba nupana ha mari mangana lambi mayaida jagoi saduna chaplambadagi naubina thoriba gari adugi mamangda jongsilaktuna khangkham khamjilaklambe aduga nupa sing adu mataida hantokta khai lambi mayaida jagoi saduna langduna lerami naubina oi masire as hai kanakanagi oktabu nupa sing no ne Migi gari mamang sidabu hekta songsili imya. Yengune mi kaya tu sitrino ba. Lambi maya sida jagoi sadada urhau tharau roiga laikre haibani sibu. Sanana Naubia nangi thokpham thokpa adum thau matai do oirasu yum yonaba adum thau ba. Kamai thaudoino gari mamang sida lambi loina thachilaga yu ngawbu ni pasing sida jagoi sadada langdana leiraga. Adu sana moisidi ai masak loina khangi thangnaba khugi kwaidagi oktaba nupasingduna haiba tu thabaldaga ibani da yam tanaba yam hainadaba nupasingduna haiba as mani adunani aina moigo sinadana yum yonaba chatsena hairisi aduga tu matai do orisina aikhoi khungi mama da yu thaknanaba sen piyo yadedana mama da khongpakna kawba ngamba nupi yam chopa takulladune haiba hoine madi ngan kai sukhulda udi nati babu karai da leiruge haiba as yam talli da sana aidi
ꯇꯥꯀꯨꯜ ꯑꯁꯤꯗꯤ ꯃꯤꯒꯤ ꯌꯦꯅꯈꯥꯗ ꯀꯩꯗ ꯃꯧ ꯂꯨꯝꯃꯒ ꯌꯦꯡꯂꯝꯕꯒꯤꯁꯨ ꯋꯥꯊꯣꯛ ꯌꯥꯝꯅ ꯂꯩꯈꯤꯗꯥꯏꯅꯦ ꯅꯠꯇꯦ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯅꯥꯅ ꯇꯥꯟꯊꯣꯛꯇꯣꯏꯅꯣ ꯃꯣꯏ ꯃꯄꯥꯒ ꯃꯈꯨꯔꯥꯒꯅ ꯈꯨꯜ ꯄꯨꯕ ꯌꯥꯎꯗꯅ ꯂꯩꯔꯒ ꯑꯗꯨꯒ ꯔꯤꯄꯤꯠ ꯑꯗꯣ ꯒꯥꯔꯤꯗꯣ ꯍꯣꯟꯗꯣ ꯇꯤ ꯂꯥꯎꯅ ꯈꯣꯡꯂꯒ ꯊꯧꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯨꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯍꯣꯔꯣꯟ ꯈꯣꯡꯕ ꯇꯥꯗꯈꯩ ꯃꯣꯏꯅ ꯂꯝꯕꯤ ꯊꯠꯂꯒ ꯂꯥꯡꯂꯤꯁꯦ ꯇꯟꯖꯥꯁꯤꯁꯨꯅꯦ ꯃꯤ ꯑꯃꯠꯇꯁꯨ ꯂꯥꯛꯇꯦꯍꯤ ꯀꯨꯝꯊꯔꯒ ꯈꯠꯅꯒꯦꯁꯨꯅꯦ ꯅꯨꯄꯤ ꯁꯥꯕꯤ ꯎꯕ ꯌꯥꯗꯕ ꯃꯈꯨꯠ ꯃꯁꯥ ꯌꯥꯝ ꯁꯥꯡꯕ ꯑꯣꯛꯇꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤꯅ ꯌꯥꯝ ꯇꯜꯂꯦꯃꯤꯌꯥ ꯍꯩꯃꯥ ꯁꯅꯥ ꯃꯣꯏꯗꯤ ꯑꯩꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗꯕꯨ ꯆꯪꯂꯛꯑꯦ ꯍꯥꯏꯕ ꯑꯁ ꯃꯁꯤ ꯄꯨꯝꯕ ꯃꯁꯤꯒꯤ ꯊꯪꯅꯕ ꯈꯨꯜꯁꯤꯗ ꯌꯨ ꯌꯣꯟꯕꯒꯤꯅꯤꯀꯣ ꯃꯣꯏꯁꯤꯗ ꯌꯨ ꯌꯣꯟꯕꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯈꯔ ꯐꯥꯔꯗꯤ ꯐꯗꯧꯅꯤ ꯀꯃꯥꯏꯅ ꯐꯥꯗꯧꯔꯤꯒꯦ ꯄꯨꯂꯤꯁꯁꯤꯡꯗꯤ ꯁꯦꯟ ꯄꯤꯔꯒ ꯌꯥꯕꯗꯨꯕꯣ ꯑꯗꯣ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯃꯣꯏꯗꯤ ꯆꯪꯂꯛꯑꯦ ꯍꯥꯏꯕ ꯀꯨꯝꯊꯔꯒ ꯆꯦꯟꯒꯦꯁꯨ ꯑꯩꯗꯤ ꯁꯣꯟꯕꯅꯤꯅ ꯅꯥꯎꯕꯤꯌꯥ ꯅꯪ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯀꯅꯨꯀꯣ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯉꯪꯂꯒ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯁꯤ ꯒꯥꯔꯤꯁꯦ ꯌꯥꯝ ꯈꯣꯡꯅꯤꯡ ꯃꯥꯜꯂꯦꯅꯦ ꯃꯁꯤꯟ ꯅꯨꯡꯅ ꯁꯨꯔꯒ ꯊꯨꯒꯥꯏꯁꯤꯀꯣꯁꯦ ꯅꯥꯎꯕꯤꯅ ꯍꯩꯃꯥ ꯁꯅꯥ ꯃꯣꯏꯗꯤ ꯅꯨꯡ ꯈꯨꯟꯈ꯭ꯔꯦ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤꯌꯥ ꯀꯨꯜꯂꯅ ꯒꯥꯔꯤꯗ ꯇꯣꯡꯉꯤꯕ ꯃꯤꯁꯤꯡꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯣ ꯃꯌꯥ ꯊꯨꯗꯦꯛꯀꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯑꯌꯥꯎ ꯑꯌꯥꯎꯕꯁꯤꯡꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯁꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯃꯨꯛꯀꯁꯨ ꯌꯨ ꯂꯧꯔꯒ ꯊꯛꯄ ꯌꯥꯔꯅꯤꯅꯦ ꯍꯣꯏ ꯒꯥꯔꯤ ꯉꯪꯂꯤꯗꯣ ꯃꯨꯊꯠꯂꯣ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯣ ꯃꯄꯥꯟꯗ ꯊꯣꯛꯂꯣ ꯌꯥꯗ꯭ꯔꯗꯤ ꯒꯥꯔꯤꯁꯤ ꯅꯨꯡꯅ ꯁꯨꯔꯒ ꯊꯨꯒꯥꯏꯔꯒꯦ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯅꯥꯎꯕꯤꯅ 오이마, 아이기 가리다 농나 수리 하이바 사나 시오르디 아이기 누비 사비기 마싱 아랑비도 락도레 아이 락도레 아스 나이코 나우비 아이 꿈타라가 와리 사나기 낭디 꿈타라가누고 아두가 아이몬다 모이나 까뚜까나 넥 떠럭라바 능 윰다 가리도 투나 타오라가 윰기 미 거럭가다바니 아스 능기 와나 히나 끼기레다 아이디 사나는 가리다기 답나 꿈타라가 옥ꯇꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯐꯖꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ 옥ꯇꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯁꯅꯥ ꯎꯕꯗ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯅꯤꯡꯕ ꯂꯝ ꯍꯦꯟꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯅ ꯌꯨ ꯊꯛꯄ 옥ꯇꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯅꯥꯒꯤ ꯃꯈꯨꯠ ꯃꯁꯥ ꯄꯥꯏꯔꯒ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯁꯅꯥ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯀꯞꯅ ꯇꯥꯀꯨꯜꯂꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯃꯇ ꯍꯥꯏꯗꯈꯩ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯒ ꯅꯣꯏꯁꯨ ꯅꯌꯨꯝꯗ ꯅꯆꯦꯅ ꯂꯩꯇ꯭ꯔꯣ ꯃꯣꯏꯗꯁꯨ ꯑꯇꯣꯞꯄ 옥ꯇꯕ ꯅꯨꯄꯥꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯥ ꯀꯨꯜꯂꯅ ꯅꯌꯨꯝꯗ ꯅꯆꯦ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯃꯥꯁꯤ ꯅꯨꯄꯤꯅꯤ ꯁꯤꯅꯤꯅꯦ ꯑꯗꯨꯒ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯣꯏꯗꯁꯨ 옥ꯇꯕ ꯅꯨꯄꯥꯅ ꯀꯥꯏ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯁꯦ 옥ꯇꯕ ꯅꯨꯄꯥꯅꯤ ꯁꯤꯅꯤꯅꯦ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯕ ꯇꯥꯔꯦ ꯑꯩ ꯈꯣꯝꯕ ꯃꯁꯤꯒꯤ ꯍꯣꯃꯣꯁꯤ ꯂꯧꯕꯨꯛꯇ ꯄꯨꯊꯣꯛ ꯃꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯇꯥꯛꯀꯦ ꯑꯗꯨꯒ ꯃꯥꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦ ꯂꯧꯕꯨꯛꯇ ꯊꯨꯅ ꯄꯨꯊꯣꯛ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯀꯅꯨ ꯁꯣꯜꯂꯛꯀꯅꯨ ꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯇꯥꯀꯨꯜꯂꯅ ꯄꯥꯝꯕ ꯁꯦꯟꯗꯣ ꯑꯩ ꯄꯤꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯅꯥꯎꯕꯤ ꯑꯩ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯣꯃꯣꯅ ꯀꯟꯕꯤꯌꯨ ꯀꯥꯏꯅ ꯂꯥꯎꯕꯁꯦ ꯊꯥꯕꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯥꯏ ꯅꯣꯏꯁꯨ ꯃꯆꯤꯟ ꯅꯨꯃꯤꯠꯁꯤꯅꯨꯅꯦ ꯁꯣꯏꯗꯅ ꯃꯤ ꯂꯥꯛꯀꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯒꯥꯔꯤꯁꯤꯗ ꯀꯅꯥ ꯇꯣꯡꯒꯦ ꯅꯨꯄꯤ ꯁꯥꯕꯤ ꯅꯥꯎꯕꯤꯗꯣ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯁꯨ ꯐꯥꯔꯒ ꯄꯨꯔꯛꯎ ꯅꯨꯄꯥ ꯑꯃꯅ ꯍꯣꯏ ꯌꯥꯝꯕ ꯅꯨꯄꯤ ꯁꯥꯕꯤ ꯅꯥꯎꯕꯤꯗꯨꯁꯨ ꯅꯨꯄꯥꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯈꯩ ꯃꯁꯛ ꯐꯖꯕꯅꯤ ꯑꯩꯗꯤ ꯃꯃꯥꯡꯒꯤ ꯊꯥꯕꯜꯗ ꯅꯨꯄꯤ ꯑꯣꯏꯔꯨꯕ ꯈꯟꯗꯅ ꯅꯥꯎꯕꯤꯁꯤ ꯀꯣꯏꯒꯦꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯨꯔꯕꯅꯤ ꯃꯤ ꯌꯥꯝꯕ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯥꯎꯕꯤꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥ ꯇꯝꯅ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯄ ꯑꯗꯨꯗ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯪꯊꯧ ꯊꯧꯈꯤꯔꯝꯃꯤ
ꯑꯗꯨꯒ ꯅꯥꯎꯕꯤ ꯌꯥꯝ ꯄꯥꯈꯠꯅ ꯊꯧꯔꯛꯄꯅ ꯈꯨꯜ ꯍꯥꯏꯖꯤꯟꯐꯝꯒꯤ ꯎꯀꯨꯗ ꯃꯃꯥꯏ ꯀꯛꯄ ꯉꯝꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯅꯥꯎꯕꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗ ꯅꯠꯇꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯈꯣꯡꯕꯥꯟꯗ ꯌꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯐꯠꯇꯕ ꯀꯨꯜꯂꯒ ꯈꯨꯜ ꯊꯪꯅꯕꯒꯤ ꯃꯃꯥꯟꯅꯕ ꯑꯣꯛꯇꯕꯁꯤꯡ ꯑꯗꯨꯒꯅ ꯁꯅꯥꯗꯒꯤ ꯁꯦꯟ ꯃꯨꯟꯕꯤꯕ ꯐꯨꯕꯤꯕꯇ ꯅꯠꯇꯅ ꯇꯝꯊꯤꯅ ꯑꯣꯠꯄꯤꯕ ꯍꯦꯃꯟꯈ꯭ꯔꯗꯨꯅ ꯁꯅꯥ ꯂꯧꯕꯨꯛꯀꯤ ꯀꯥꯆꯤꯜ ꯑꯃꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯁꯅꯥꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯗꯨ ꯎꯕꯗ ꯀꯨꯜꯂꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯃꯟꯗꯕꯗ ꯃꯃꯥ ꯇꯝꯃꯨꯒ ꯃꯄꯥ ꯆꯥꯎꯕꯒꯗꯨ ꯄꯥꯈꯠꯇꯨꯅ ꯅꯥꯎꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯎꯕꯤꯒꯤ ꯌꯨꯝꯗꯁꯨ ꯅꯥꯎꯕꯤ ꯍꯜꯂꯛꯇꯕꯒꯤ ꯅꯥꯎꯕꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯝꯃꯨꯒ ꯆꯥꯎꯕꯒꯗꯨ ꯍꯦꯟꯅ ꯑꯃꯨꯛ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯥꯎꯕꯤꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯇꯝꯃꯨꯒ ꯆꯥꯎꯕꯒ ꯄꯨꯟꯅ ꯅꯥꯎꯕꯤꯒ ꯁꯅꯥꯒ ꯌꯦꯡꯕ ꯑꯣꯏꯅ ꯈꯨꯜꯗ ꯊꯣꯛꯂꯛꯄꯗꯗꯤ ꯅꯥꯎꯕꯤꯅ ꯈꯨꯜ ꯃꯆꯤꯟꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯥꯎꯕꯤꯒ ꯑꯍꯜꯁꯤꯡꯒ ꯁꯅꯥꯒꯤ ꯃꯃꯥ ꯇꯝꯃꯨꯒ ꯃꯄꯥ ꯆꯥꯎꯕꯒꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯅꯥꯎꯕꯤꯕꯨ ꯒꯥꯔꯤꯗꯒꯤ ꯂꯧꯊꯗꯨꯅ ꯀꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗ ꯁꯅꯥ ꯌꯧꯔꯝꯗꯕ ꯑꯗꯨꯗ ꯇꯝꯃꯨꯒ ꯆꯥꯎꯕꯒꯗꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯆꯥ ꯁꯅꯥꯕꯨ ꯀꯧꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯈꯪꯅꯔꯛꯇꯨꯅ ꯌꯨꯝ ꯌꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯇꯨꯅ ꯅꯥꯎꯕꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯕꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯧꯕꯨꯛ ꯑꯃꯗ ꯐꯤꯕꯝ ꯀꯥꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯅꯥꯒꯤ ꯃꯤꯁꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ, ꯀꯅꯥꯅ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯀꯟꯅ ꯊꯤꯕ ꯍꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯆꯌꯣꯜ ꯀꯌꯥ ꯍꯧꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯐꯠꯇꯕ ꯀꯨꯜꯂꯒ ꯃꯥꯒꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕ ꯃꯔꯤꯗꯨꯒ ꯆꯤꯡꯈꯣꯡ ꯑꯃꯗ ꯉꯥꯅꯨ ꯑꯆꯧꯕ ꯑꯃ ꯀꯣꯔꯐꯨꯗ ꯄꯤꯛꯊꯅ ꯊꯣꯡꯂꯒ ꯌꯨ ꯊꯛꯇꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯀꯨꯜꯂꯅ ꯉꯥꯅꯨ ꯊꯣꯡꯕꯗꯨꯕꯨ ꯃꯨꯟꯗ꯭ꯔꯤꯕꯣ? ꯍꯋꯥꯏ ꯃꯪꯒꯜꯒ ꯃꯔꯤꯕꯁꯤꯗꯤ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯅꯣꯏꯕꯣ꯫ ꯑꯃꯅ ꯑꯩ ꯉꯝꯈꯤꯗ꯭ꯔꯦꯍꯦ ꯅꯣꯏꯁꯨ, ꯃꯨꯜꯂꯒ ꯄꯨꯟꯅ ꯃꯔꯤꯕ ꯌꯥꯕꯗꯨꯕꯨ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯅꯪꯁꯨ ꯆꯦꯟꯁꯤꯟꯗꯅ ꯆꯤꯡꯕꯗꯤ ꯌꯥꯎꯏꯅꯦ꯫ ꯑꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯊꯨꯝꯗꯤ ꯊꯥꯈ꯭ꯔꯕꯕ? ꯊꯨꯝꯗꯤ ꯉꯟꯅ ꯊꯥꯈ꯭ꯔꯦꯗ, ꯃꯨꯟꯗꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯊꯨꯝꯕꯨ ꯊꯥꯛꯂꯗꯤ ꯃꯨꯟꯗ꯭ꯔꯁꯨ ꯆꯥꯕ ꯌꯥꯔꯦꯗ꯫ ꯑꯩ ꯈꯔ ꯀꯣꯊꯔꯛꯀꯦꯁꯦ꯫ ꯀꯨꯜꯂꯅ ꯀꯣꯊꯔꯛꯑꯣꯅꯦ, ꯃꯤꯗꯤ ꯍꯤꯡꯅ ꯐꯥꯎꯕ ꯆꯥꯅꯔꯤꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯑꯗꯨ ꯀꯨꯜꯂ, ꯅꯣꯏ ꯈꯨꯜꯒꯤ ꯏꯔꯥꯡꯗꯨꯕꯨ ꯈꯔ ꯅꯦꯝꯊꯔꯕꯣ? ꯑꯩꯗꯤ ꯌꯨꯝꯗꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ, ꯄꯨꯂꯤꯁ ꯂꯥꯛꯀꯗ꯭ꯔꯗꯅ꯫ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯍꯨꯏꯕꯨ ꯈꯣꯡꯂꯠꯂꯗꯤꯅꯦ ꯑꯩꯗꯤ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯦꯜꯂꯕꯅꯦꯃꯤ꯫ ꯀꯨꯜꯂꯅ ꯅꯣꯏ ꯑꯅꯤꯁꯦ ꯋꯥꯈꯜ ꯌꯥꯎꯗꯕ ꯒꯙꯥꯔꯣ ꯅꯠꯇ꯭ꯔꯒ ꯃꯤꯔꯣ ꯅꯣꯏꯕꯣ? ꯑꯅꯤꯗꯨꯅ ꯀꯔꯤꯅꯣꯗ ꯀꯨꯜꯂ, ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯔꯒ ꯅꯪꯅ ꯑꯁꯥꯎꯕ ꯋꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯏꯗꯨꯕꯣ? ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯁꯅꯥꯒꯤꯗꯣ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯅꯨꯄꯤ ꯁꯥꯕꯤ ꯁꯅꯥꯗꯣ ꯑꯩꯈꯣꯏ ꯃꯉꯥꯅ ꯍꯥꯠꯄꯅꯦꯁꯦ ꯑꯩꯈꯣꯏ ꯃꯉꯥ ꯅꯠꯇꯅ ꯀꯅꯥ ꯈꯪꯒꯦ? ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯁꯤꯡꯗꯣ ꯈꯪꯕ꯭ꯔꯣ? ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯍꯥꯏꯕ? ꯀꯔꯤꯅꯣꯗ, ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯗꯨꯒ ꯈꯪꯂꯗꯤ ꯌꯨꯝꯗꯗꯤ ꯂꯥꯏꯔꯗꯅ ꯈꯨꯜꯗ ꯐꯥꯎꯕ ꯂꯩꯕ ꯌꯥꯔꯔꯣꯏꯗ꯫ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤꯅ ꯄꯨꯂꯤꯁ ꯂꯥꯛꯀꯅꯤꯗꯅ ꯁꯨꯝ ꯀꯤꯔꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯅꯃꯥ ꯅꯄꯥꯅ ꯀꯔꯤꯒꯤꯅꯣꯅ ꯆꯤꯡꯅꯔꯣꯏꯗ꯭ꯔꯣ? ꯑꯗꯩꯗꯤ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯑꯃꯨꯛ ꯆꯤꯡꯅꯔꯣꯏꯗ꯭ꯔꯕ? ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯈꯣই ꯃꯉꯥ ꯅꯠꯇꯅ ꯁꯅꯥ ꯀꯅꯥꯅ ꯍꯥꯠꯂꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣই ꯃꯉꯥꯁꯦ ꯀꯔꯤꯝꯇ ꯈꯪꯗꯕ, ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯂꯩꯒꯗꯕ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯃꯤꯁꯤꯁꯤꯒꯤ ꯃꯔꯝꯗꯁꯨ ꯀꯅꯥ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯎꯕ ꯌꯥꯗꯦ꯫ ꯁꯣꯏꯗꯅ ꯑꯩꯈꯣই ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯃꯅꯒ ꯁꯅꯥꯒꯤ ꯃꯔꯝꯗ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯩꯈꯣই ꯃꯉꯥ ꯖꯦꯜꯗ ꯑꯗꯨꯝ ꯌꯧꯔꯦ ꯈꯪ꯫ ꯑꯗꯨꯁꯨ ꯄꯨꯂꯤꯁꯀꯤ ꯂꯤꯆꯩꯗꯨ ꯆꯥꯕ ꯌꯥꯕ ꯆꯥꯔꯒ꯫ ꯈꯪꯗꯦꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ? ꯍꯥꯏ ꯊꯤꯕꯣꯡꯖꯥꯎ, ꯉꯥꯅꯨ ꯀꯣꯊꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯅꯪꯗꯤ ꯅꯊꯟꯗ ꯀꯣꯊꯔꯒ ꯆꯥ ꯂꯩꯔꯕꯣ? ꯍꯥ? ꯑꯩꯈꯣই ꯃꯔꯨꯞ ꯀꯨꯜꯂꯥꯒꯤ ꯈꯨꯟꯗꯥꯁꯤꯅꯤ, ꯉꯥꯅꯨꯒ ꯑꯣꯒꯦ ꯇꯧꯏ ꯑꯋꯣꯏꯕ꯫ ꯑꯣ ꯆꯥꯗꯤꯌꯦ, ꯊꯨꯝ ꯅꯝꯕ꯭ꯔꯥꯅ ꯍꯥꯟꯅ ꯌꯦꯡꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯊꯨꯝ ꯅꯝꯃꯤ ꯅꯝꯗꯦꯗꯣ ꯅꯪ ꯈꯛꯇꯅ ꯌꯦꯡꯕ ꯍꯩꯕ꯭ꯔꯣ? ꯁꯤꯗ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦꯕꯅ? ꯍꯥ? ꯑꯣ ꯄꯨꯔꯦ ꯁꯦ ꯄꯨꯔꯦ꯫ ꯊꯨꯝꯕꯨꯗꯤ ꯅꯝꯃꯦ, ꯏꯗꯤ ꯈꯔ ꯊꯥꯡꯉꯤ꯫
ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯄꯪꯆꯥꯗ ꯆꯥꯕ ꯏꯁꯥ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝ ꯆꯥꯔꯁꯤ ꯑꯗꯨ ꯀꯨꯂꯥ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯡꯗꯨꯗ ꯑꯩꯅ ꯐꯖꯅ ꯇꯥꯍꯧꯗꯕ ꯈꯪꯅꯤꯡꯕ ꯋꯥ ꯑꯃ ꯂꯩꯔꯤ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤ ꯁꯥꯕꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯅ ꯇꯧꯕꯗꯣ 마디 호지 그리 비범나 레리기 마나 하이도락레버디 코이 멍아시 진팜 노팜 아바tta 레이로이보 꿀라나 누비다드다 액시덴나두나 너비 하리베 누비 샤비들이 아시바 먹음나 호스피탈도 시바가 아이도나 레이니까 꾸이라 시주 시크라니 시드르가나 아이노 하레니까 아두부 시디 쇼이드나 시레니마 모이 마리드나 시름다이드 선아도이 코이나 핫바니드나 하이도르라마디 그마이 도 미네 수마이나버다 너비기 마나타 폴리스 에글라이나 타이코 아두고 이코슈 뻥미 뻥부자니 누미트드 누피 샤비 샤라도 마폼 가라이다 노마 뿌르가 레이능다 폼질람마나 파바자니다 마두 콜미기 마탐도 로이크레 즈티 아두고 폴리스나 ngaulitana hospitalda salibido 나비 하리바 누피 샤비도 마클 타락라브라 와앙앙 멍음라드라드나 예무 살리비니 하드보 너비디 와클수 타락라로 와수 앙 멍음다라 좀 시레니니 액시덴나드다 마콕도 얌 띠나 속드나 시바 먹음다 호스피탈다 지 파워 따드는 레이비니 그래 이우다 하이롱리웅다 팟 라우나 카나우시다 타다게네 아두가 nganu마 tum simaga yanungsida nang nganu sidi mundrine aduga moro sina sundamna salisibu ngai namaga na paga da pizza gena saliro ha amana as kula nangi khonda sidi yu glass masing hele helaga khonda su phajada ba hingale ko adu aibu moro kishu ka hena di thakida banida ai tumi ayo ne taning de ne 낭나부 통나봐 뭐라이 때사이 샤야르거나 뭐로 얌탁 때할거니 뭐 샤들거나 얌탁이버네 할거니 아두가 원래 냉장 내먹거나 로이나 고터르가 찌렁다 하버가 내용다 나 또와 시험한 비도가 나 싸빠빠싱도거다 비자나 부키니냐 어이 낭기를 따또 아이 로이나 강고자니네 하브라 뭐이 흠나 꿀레싱하우리 마그 만나르금시 낭쇼 뚜밀레로 야래 짜르가 닭라가 호렌 덥나 юмюм다 한 글씨 야래 뚜밀레 쉿 아마드나 뭐 까리기 뚜밀레 레이데바 꿀라나 아이기를 비보 마땀 뿜바다 아시바만 비했다 하이바 아이기 사나 아빠빠 했다 하이바 아두가 아이 뚜밀레 레이 어디 까리노바 하 까마니 뚜밀레 레이도이노바 어흠두나 아씨 낭중아우리 아두 낭쇼 나시디 파락티났다 해 꿀라시 히다 ngauriba manarurano haibane madi pangam ngajabani mathamodi karem laitam mabuk phati haibagi watani haibane nangbo tumila no humso kulana matam bumada ingonda ikaiba piribse noi humda nate aingondari hey kula nupi dibe phangdaba nupi na sopa migi yena khada migi thonawda nupi lumna aigi nupi bo shiba maledi nang kyam phauge ha nang kaya phauge ba aina sauragladi nupi sabi sanado nang na hapnedna police tawroje ha tawroi ba ahumduna as kari numero nanu ngali do aduga nganu moro sabaga nangi nupi asiba manbaga kari mari linage ba lai mari am leine ye kula ikangang hodana yogi ligli aduna nupa amadugi makokta pop launa thomlami aduga songsinduna nupa amaduga kullaga tharo maro onduna phunarammi aduga moi ahum maduna moi anibu khamtoknaba yamna kanna hodnarammi kona thangda phunaba warakpadagi mabanaba moi ahumna kullaga amaduga chingthoktuna khamtoklami adubu amadudi kullana makokta yogi liklina thombagi makokadu yamna thina kairammi aduga mamanaba moi ahum maduna kullaga mamanaba amaduga da hanjin themduna sanagi matangda tumina leinanaba hairami adubu nipa amadudi phana themlabasu ahanbadadi yaba kawba leiramti maduda kulladu sauba samsam helaktuna nganu sembagi thauraba thang kamthi adu makya chektuna koithi thirakpa adu ubada nipa amadu kullagi mihol khangbanina lale amukhana sanagi matangda panjararoi haiduna kullada haijaraklami asumna numit kharani mu hokri adubu police na hojik phauba sanagi misigi matangda langlalangjin amata puthokpa ngamdri
ꯑꯗꯨꯒ ꯅꯥꯎꯕꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯝꯗꯅ ꯃꯔꯣꯜ ꯃꯔꯤ ꯁꯨꯗꯕꯤꯗ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯁꯤꯡꯁꯨ ꯅꯨꯄꯤ ꯁꯥꯕꯤ ꯑꯃ ꯁꯤꯕꯒꯤꯕꯨ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯊꯩꯗꯣꯛꯅꯔꯛꯄ ꯍꯧꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯁꯨ ꯅꯨꯄꯤ ꯁꯥꯕꯤ ꯁꯅꯥꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯛꯅꯤꯡ ꯏꯆꯪ ꯆꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯨꯝ ꯑꯃ ꯐꯥꯔꯛꯇꯨꯅ ꯁꯅꯥꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤꯕ ꯂꯨꯍꯣꯡ ꯄꯟꯊꯥ ꯑꯗꯨ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯥꯎꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯁꯦꯟ ꯂꯩꯇ꯭ꯔꯗꯨꯅ ꯅꯥꯎꯕꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯇꯨꯅ ꯌꯨꯝꯗ ꯃꯔꯣꯟ ꯃꯔꯤ ꯁꯨꯗꯅ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤ ꯑꯃꯒꯨꯝꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯜꯂꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯑꯀꯤꯕ ꯂꯩꯇꯅ ꯍꯥꯟꯅꯒꯨꯝꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯌꯨ ꯉꯥꯎꯕ, ꯂꯥꯡꯕ, ꯃꯤ ꯈꯠꯅꯕ, ꯈꯨꯜꯗ ꯀꯩꯗ ꯃꯧ ꯅꯍꯥ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗ ꯀꯥꯔꯟ ꯇꯥꯕ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯐꯖꯗꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯤꯅ ꯋꯥ ꯈꯔ ꯍꯦꯛ ꯉꯥꯡꯂꯛꯂꯒꯅ ꯃꯄꯥꯒ ꯃꯃꯥꯒꯅ ꯀꯟꯈꯠꯇꯨꯅ ꯁꯦꯟ ꯇꯤꯡꯊꯣꯛꯇꯨꯅ ꯀꯨꯜꯂꯕꯨ ꯍꯦꯛ ꯍꯦꯛ ꯀꯟꯕꯤꯕꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯨꯜꯂꯁꯨ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯥꯄꯜ ꯀꯥꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯨꯜ ꯂꯩꯀꯥꯏꯗ ꯇꯞꯅ ꯇꯞꯅ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕ ꯑꯉꯛꯄ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛꯁꯤꯅꯤ꯫ ꯊꯧꯗꯣꯛꯇꯨꯗꯤ ꯅꯨꯡꯊꯤ ꯍꯦꯛ ꯍꯦꯛ ꯃꯪꯕ ꯀꯥꯟ ꯂꯝꯕꯤꯗ ꯀꯩꯗ ꯂꯨꯍꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯀꯥꯟꯗ ꯅꯨꯄꯤ ꯁꯥꯕꯤ ꯑꯃ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯞꯇꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯊꯦꯡꯅꯔꯨꯕ ꯃꯤꯗꯨꯃꯗꯤ ꯉꯥꯎꯕ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯜꯂꯒ ꯃꯃꯥꯟꯅꯕ ꯃꯔꯤꯗꯨꯃꯗꯤ ꯍꯧꯖꯤꯛꯁꯨ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯋꯥ ꯂꯧꯗꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯌꯨ ꯊꯛꯇꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯃꯣꯏ ꯃꯉꯥꯗꯨ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯀꯨꯜꯂꯅ ꯃꯔꯨꯞꯁꯦ ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯉꯜꯂꯗꯤ ꯏꯃꯥ ꯇꯝꯃꯩ ꯍꯣꯏꯗ ꯌꯨꯝꯒ ꯊꯛꯂꯨꯈꯤꯁꯤꯔꯣ? ꯑꯃꯅ ꯄꯨꯡ ꯊꯦꯡꯉꯦ, 11 ꯍꯦꯜꯂꯦ, ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯅꯤ, ꯉꯝꯃꯔꯣꯏ꯫ ꯑꯃꯅ ꯑꯃꯨꯛ ꯅꯪꯗꯤ ꯅꯇꯨꯒ ꯅꯆꯥꯒ ꯅꯤꯡꯁꯤꯡꯂꯛꯏ ꯑꯣꯏꯔꯝꯅꯤꯅꯦ, ꯌꯥꯔꯦ, ꯅꯪꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ꯫ ꯑꯩꯈꯣꯏ ꯃꯔꯤꯗꯤ ꯏꯃꯥ ꯇꯝꯃꯩ ꯍꯣꯏꯗ ꯊꯛꯂꯨꯈꯤꯅꯤ, ꯆꯥꯔꯨꯈꯤꯅꯤ, ꯂꯥꯡꯈꯤꯅꯤ꯫ ꯆꯠꯂꯣ ꯅꯪꯗꯤ ꯆꯠꯂꯣ, ꯑꯁꯤꯕ ꯃꯥꯟꯕ ꯅꯇꯨꯗꯨꯒ ꯑꯄꯠꯄ ꯅꯆꯥꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯦꯔꯥ, ꯑꯗꯨꯗꯤ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ, ꯆꯠꯂꯦ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣই ꯃꯔꯨꯞꯁꯦ ꯑꯁꯨꯃꯥꯏꯅ ꯁꯥꯎꯁꯤꯟꯅꯔꯒ ꯃꯥꯅ ꯍꯥꯟꯅ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯈꯤ꯫ ꯑꯗꯣ ꯃꯔꯣ, ꯍꯧꯖꯤꯛꯀꯥꯟꯁꯤ ꯚꯨꯠ ꯍꯣꯃꯣ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤꯀꯣ? ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯣ, ꯑꯗꯨꯅ ꯐꯔꯦ, ꯃꯥꯒ ꯑꯣꯏꯅ ꯀꯣꯜꯂꯒ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯍꯜꯂꯝꯒꯦ꯫ ꯁꯛꯇꯥꯁꯤꯒ, ꯅꯪꯒꯤ ꯅꯨꯄꯤ ꯑꯊꯤꯕꯤꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯣ, ꯃꯥꯕꯨꯗꯤ ꯅꯨꯄꯤ ꯁꯥꯕꯤ ꯑꯃ ꯂꯧꯕꯅꯦꯅ ꯐꯩꯅꯦ꯫ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯇꯝꯃꯩꯒꯤ ꯊꯣꯡ ꯊꯤꯜꯂꯨꯔꯁꯤꯅꯦ꯫ ꯀꯨꯜꯂꯅ ꯃꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯔꯒ ꯌꯨ ꯊꯛꯄ ꯑꯃꯨꯛ ꯆꯠꯈꯤꯕꯒ ꯃꯃꯥꯟꯅꯕ ꯑꯃꯗꯨ ꯃꯊꯟꯇ ꯃꯌꯨꯝ ꯇꯥꯅ ꯍꯤꯗꯥꯛ ꯉꯥꯎꯔꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯜ ꯌꯧꯔꯝꯗꯥꯏꯒꯤ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯅꯔꯛꯄꯒꯨꯝꯅ ꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅ ꯀꯤꯔꯝꯗ꯭ꯔꯕꯁꯨ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡ ꯍꯟꯅ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯆꯠꯄꯒ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯏꯅꯔꯛꯄꯒꯨꯝꯅ ꯍꯦꯛꯇ ꯇꯧꯔꯝꯃꯤ꯫ ꯇꯨꯡ ꯍꯟꯅ ꯍꯦꯛ ꯌꯦꯡꯂꯨꯔꯒꯅ ꯀꯅꯥꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅꯁꯨ ꯀꯤꯔꯗꯨꯅ ꯑꯩꯗꯤ ꯀꯤꯃꯟꯗꯅ ꯉꯥꯛꯇ ꯉꯥꯏꯔꯦꯗꯅ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯔꯨꯞ ꯀꯨꯜꯂꯍꯣꯏꯅ ꯊꯑꯣꯏꯀꯤ ꯑꯩ ꯀꯤꯅꯅꯕꯗꯅ ꯂꯥꯛꯅꯔꯤꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯤ ꯁꯥꯕꯤ ꯚꯨꯠ ꯑꯃ ꯊꯣꯛꯑꯦꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯨ ꯆꯨꯝꯃꯤꯗ꯭ꯔꯅꯦ? ꯑꯗꯨꯕꯨ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯍꯣꯏꯗ, ꯅꯨꯄꯥꯅꯕꯨ ꯌꯨꯝ ꯌꯧꯅꯅꯕ ꯆꯠꯀꯦꯗ꯫ ꯃꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯃꯨꯛ ꯆꯠꯂꯕꯣ? ꯅꯨꯄꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣ, ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯀꯅꯥꯝꯇ ꯂꯩꯇꯦꯅꯦ꯫ ꯁꯤ ꯌꯧꯔꯗꯤ ꯈꯨꯟ ꯌꯧꯅꯅꯕ ꯆꯦꯜꯂꯒꯦꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯆꯦꯟꯕ ꯍꯧꯕꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯥꯡꯂꯕ ꯄꯨꯝꯂꯤ ꯇꯧꯕ ꯈꯨꯠꯁꯥ ꯑꯃꯅ ꯅꯨꯄꯥꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯁꯣꯛꯂꯤ ꯂꯥꯝꯗꯨꯅ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯤꯀꯣ꯫ ꯅꯨꯄꯥꯗꯨ ꯌꯥꯝ ꯀꯤꯅ ꯀꯅꯥꯅꯣ ꯁꯣꯔꯛꯀꯅꯨ,
ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯂꯥꯎꯋꯣ ꯀꯟꯅ ꯀꯟꯅ ꯂꯥꯎ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅꯗꯤ ꯇꯥꯕꯤꯔꯣꯏꯌꯦ ꯂꯥꯎꯋꯣ ꯅꯨꯄꯥꯗꯣ ꯆꯦꯜꯂꯝꯕꯗꯒꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯈꯪꯇꯨ ꯇꯨꯁꯤꯟꯗꯨꯅ ꯎꯞꯄꯒ ꯁꯤꯠꯂꯒ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯍꯧꯒꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯑꯀꯤꯕ ꯐꯪꯅ ꯀꯤꯔꯕ ꯅꯨꯄꯤ ꯁꯥꯕꯤ ꯁꯅꯥꯒꯤ ꯕꯨꯠ ꯑꯣꯜꯂꯕ ꯊꯋꯥꯏ ꯑꯗꯨꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯐꯝꯖꯤꯜꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯂꯥꯎꯔꯝꯃꯤ ꯅꯨꯄꯤ ꯁꯥꯕꯤ ꯁꯅꯥꯒꯤ ꯕꯨꯠ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯒꯅꯨ ꯅꯈ꯭ꯌꯥꯠꯇꯣ ꯁꯤꯒꯥꯏꯕ ꯇꯥꯔꯦ ꯑꯉꯥꯎꯕ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯥꯗ ꯀꯤꯕꯤꯕ ꯑꯗꯨꯝꯅ ꯅꯪꯁꯨ ꯀꯤꯕꯤꯒꯦꯀꯣ ꯁꯦ ꯂꯦꯡꯒꯅꯨ 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 ꯍꯥꯏꯕꯅꯦ ꯅꯆꯤꯟꯕꯥꯁꯦ ꯂꯤꯞꯁꯇꯤꯛ ꯍꯥꯟꯅ ꯇꯩꯕꯤꯒꯦꯀꯣ ꯅꯤꯄꯥꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩ ꯏꯆꯥ ꯂꯩꯔꯕ ꯅꯨꯄꯥꯅꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣꯕ ꯅꯨꯄꯤ ꯁꯥꯕꯤ ꯁꯅꯥꯅ ꯌꯥꯝ ꯁꯥꯎꯅ ꯃꯃꯤꯠ ꯅꯥꯝꯃ ꯆꯣꯡꯊꯣꯛꯈꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯩꯖꯤꯟꯗꯅ ꯊꯥꯔꯛꯏ ꯂꯦꯡꯒꯅꯨꯍꯦ ꯀꯤꯕ ꯌꯥꯗꯦ ꯀꯔꯤꯅꯣ ꯋꯥꯟꯊꯈ꯭ꯔꯦꯅꯦ ꯍꯦ ꯇꯥꯕ꯭ꯔꯣ ꯅꯃꯤꯠ ꯄꯥꯡꯉꯨꯁꯦ ꯅꯃꯤꯠ ꯄꯥꯡꯉꯨꯅꯦꯍꯦ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯤꯔꯣꯏ ꯉꯥꯏꯒꯦ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤꯕ ꯉꯥꯏꯒꯦ ꯅꯣꯏ ꯃꯉꯥꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯣꯠꯄꯤꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯑꯩꯅ ꯁꯤꯔꯝꯗꯥꯏꯗ ꯋꯥꯈꯤꯕ ꯀꯞꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯀꯥꯎꯗ꯭ꯔꯤꯌꯦ ꯑꯗꯨꯅ ꯃꯤꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯅꯣꯏ ꯃꯉꯥꯁꯦ ꯁꯅꯥ ꯑꯩꯅ ꯇꯞꯊꯤꯅ ꯋꯥꯔꯛꯀꯅꯤ ꯑꯃꯠꯇ ꯂꯦꯅ ꯊꯥꯔꯣꯏ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯤꯀꯞ ꯈꯔ ꯂꯩꯔꯒ ꯅꯤꯄꯥꯗꯣ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯕꯨꯛꯇ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯁꯥꯕꯤ ꯁꯅꯥꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯕꯨꯠ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯟꯊꯈꯤꯔꯝꯃꯤ ꯍꯩꯃꯥ ꯑꯃꯨꯛ ꯋꯥꯟꯊꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯌꯥꯝ ꯊꯤꯔꯕꯖꯥꯠꯂꯣ ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯅꯨꯄꯤ ꯁꯥꯕꯤ ꯑꯣꯏꯖꯔꯕꯁꯨ ꯑꯁꯦꯡꯕ ꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯄꯥꯝꯃꯤ ꯀꯥꯏꯅ ꯃꯣꯏ ꯃꯉꯥ ꯆꯪꯗꯅ ꯑꯩꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯄꯤꯔꯒ ꯍꯥꯠꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯉꯁꯤꯅ ꯀꯩꯗꯧꯔꯒꯦ ꯄꯪꯋꯥꯗ ꯋꯥꯟꯊꯔꯤꯁꯤꯕꯣ ꯑꯗꯨꯗꯤ ꯋꯥꯟꯊꯍꯜꯂꯒ ꯍꯥꯠꯄ ꯇꯥꯔꯦ ꯃꯤ ꯃꯉꯥꯁꯦ ꯍꯥꯠꯇ꯭ꯔꯤꯈꯩ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯁꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯔꯣই ꯍꯥꯠꯀꯦ ꯁꯅꯥꯒꯤ ꯕꯨꯠ ꯑꯣꯜꯂꯕ ꯊꯋꯥꯏ ꯑꯗꯨꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯅꯣꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯝꯊꯤꯕ ꯃꯤꯠꯁꯤ ꯑꯃꯗꯤ ꯅꯨꯄꯤ ꯁꯥꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯀꯤꯕ ꯐꯪꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗ ꯅꯣꯛꯇꯨꯅ ꯆꯠꯄꯒꯤ ꯋꯥꯔꯤꯅꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯀꯌꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯑꯗꯨꯅ ꯀꯨꯜꯂꯒ ꯂꯩꯍꯧꯔꯤꯕ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯒ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯔꯝꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏ ꯃꯔꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯈꯠꯇꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯀꯌꯥ ꯆꯠꯊꯔꯝꯃꯤ ꯑꯗꯨꯕꯨ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯁꯨ ꯁꯅꯥ ꯍꯥꯠꯄ ꯌꯥꯎꯕ ꯀꯨꯜꯂꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯃꯁꯥꯃꯛꯀꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯃꯀ꯭ꯔꯥꯡ ꯁꯦꯒꯥꯏꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯈꯔ ꯂꯩꯔꯒ ꯁꯅꯥ ꯍꯥꯠꯄ ꯌꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯁꯅꯥꯒꯤ ꯁꯤꯐꯝ ꯂꯕꯨꯛꯇꯨꯃꯛꯇꯗ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯊꯨꯗꯦꯛꯂꯒ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯔꯒ ꯇꯝꯊꯤꯅ ꯑꯣꯠꯂꯗꯤ ꯐꯗꯧꯅꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯗꯤ ꯂꯥꯏꯔꯗꯅ ꯄꯨꯂꯤꯁ ꯐꯥꯎꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯀꯨꯜꯂ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯃꯒꯗꯨ ꯀꯤꯃꯟꯗꯅ ꯃꯁꯥꯃꯛꯀꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯗꯦ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯀꯨꯜꯂꯒ ꯃꯃꯥꯟꯅꯕ ꯑꯃꯒꯗꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗꯨꯅ ꯀꯣꯏꯁꯤꯟ ꯁꯦꯟꯅꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯁꯤꯔꯛꯏꯕ ꯃꯤꯁꯤ ꯑꯁꯤ ꯑꯍꯤꯡꯕ ꯃꯤꯅ ꯍꯥꯠꯄ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛ ꯀꯞꯇꯨꯅ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯂꯤꯕ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠ ꯑꯗꯨꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯈꯨꯜꯒꯤ ꯑꯈꯪ ꯑꯍꯩ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ ꯑꯍꯜ ꯈꯔꯅꯗꯤ ꯆꯥꯎꯕ ꯑꯃꯗꯤ ꯇꯃꯨꯒꯤ ꯃꯆꯥꯅꯨꯄा ꯅꯨꯄꯤ ꯁꯥꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯄꯗ ꯅꯠꯇꯅ ꯆꯥꯎꯕꯒ ꯇꯃꯨꯒꯅꯁꯨ ꯃꯆꯥꯒꯤ ꯊꯋꯥꯏꯅ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯇꯤꯟꯖꯔꯨꯅꯕ ꯍꯥꯏꯗꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯧꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯂꯝꯃꯤ
ꯑꯗꯨꯅ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯥꯝꯅ ꯋꯥꯔꯧꯅ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯆꯠꯂꯝꯃꯤ. ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯇꯥꯜꯂꯤꯕ? ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗ꯭ꯔꯤꯕ? ꯏꯃꯥ, ꯄꯥꯕ, ꯃꯤꯅ ꯃꯤꯑꯣꯏꯈ꯭ꯔꯁꯨ ꯏꯃꯥ ꯄꯥꯕ, ꯅꯣꯏ ꯑꯅꯤꯒꯤ ꯅꯆꯥꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯌꯨ, ꯎꯕꯤꯌꯨ. ꯑꯩ ꯌꯥꯝ ꯋꯥꯏꯌꯦ, ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ. ꯅꯨꯄꯥꯒꯤ ꯃꯄꯣꯛꯇ ꯅꯨꯄꯤ ꯁꯥꯕꯤ ꯑꯣꯏꯅ ꯍꯤꯡꯂꯨꯕꯒꯤꯔꯣ ꯅꯣꯏ ꯃꯌꯥꯝꯅ ꯍꯤꯡꯂꯤꯉꯩꯗꯁꯨ ꯁꯤꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯔꯤꯕ? ꯅꯠꯇꯦ, ꯅꯨꯄꯤ ꯁꯥꯕꯤ ꯍꯣꯃꯣꯒꯤ ꯃꯄꯣꯛꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯣꯏꯒꯦ ꯍꯥꯏꯅ ꯑꯣꯏꯕ꯭ꯔꯣ? ꯃꯄꯨ ꯃꯥꯅ ꯏꯃꯥ ꯄꯣꯛꯅꯨꯡꯗꯒꯤ ꯁꯦꯝꯕꯤꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯨꯝꯕꯤ ꯀꯌꯥꯕꯨ ꯅꯣꯏ ꯃꯌꯥꯝꯁꯤꯅ ꯍꯪꯒꯣꯏꯅꯔꯤꯕꯅꯣ, ꯃꯤꯔꯥꯏꯕꯤꯔꯤꯕꯅꯣ? ꯑꯩꯁꯨ ꯃꯤꯅꯦ, ꯑꯩꯈꯣꯏꯒꯨꯝꯕꯤ ꯀꯌꯥꯗꯨꯁꯨ ꯃꯤꯅꯦ, ꯊꯃꯣꯏ ꯄꯥꯜꯂꯦ. ꯏꯃꯥ ꯏꯄꯥ, ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯈꯪꯉꯦ, ꯏꯀꯥꯏꯕꯁꯨ ꯈꯪꯉꯦ. ꯅꯨꯄꯤ ꯁꯥꯕꯤ ꯁꯅꯥꯒꯤ ꯑꯀꯤꯕ ꯐꯪꯗꯕ ꯈꯣꯟꯖꯦꯜ ꯍꯧꯔꯕ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯂꯗꯨꯅ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥ ꯀꯌꯥꯗꯤ ꯀꯤꯕꯅ ꯇꯨꯝꯕ ꯌꯥꯅꯔꯝꯗꯦ. ꯑꯗꯨꯅ ꯃꯅꯥ ꯃꯦꯟꯗꯨꯅ ꯈꯪꯅꯔꯝꯃꯤ. ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯤ ꯀꯤꯃꯟꯕꯅ ꯀꯞꯄꯁꯨ ꯌꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯀꯞꯄ ꯉꯝꯗꯅ ꯇꯥꯁꯤꯟꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯒ ꯂꯩꯕꯁꯨ ꯌꯥꯎꯅꯔꯝꯃꯤ. ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ. ꯀꯨꯜꯂꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗꯤ ꯀꯤꯃꯟꯕꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤ. ꯑꯗꯨꯒ ꯌꯨ ꯊꯛꯅꯤꯡꯕ, ꯆꯨꯔꯨꯞ ꯊꯛꯅꯤꯡꯕꯅꯁꯨ ꯃꯆꯨꯜꯗꯣ ꯊꯛ ꯊꯛ ꯆꯣꯡꯂꯤ. ꯃꯈꯅꯥꯎꯗꯨꯁꯨ ꯃꯔꯤꯡ ꯃꯔꯤꯡ ꯆꯠꯂꯤ. ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯀꯟꯅ ꯁꯦꯟꯅꯔꯤ. ꯑꯗꯨꯕꯨ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯋꯥꯃꯟꯈꯤꯕꯅ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯈꯪꯇꯨꯝ ꯇꯨꯝꯊꯈꯤꯕ ꯇꯟꯖꯥ ꯍꯦꯛ ꯑꯣꯏꯔꯝꯃꯤ. ꯃꯄꯥꯟꯗꯒꯤ, ꯃꯔꯨ, ꯑꯩꯅꯦ, ꯀꯨꯜꯂꯅꯦ. ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯑꯣ. ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦ. ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯑꯣꯕ. ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯔꯨꯞ ꯀꯨꯜꯂ ꯅꯠꯇ꯭ꯔꯅꯦ? ꯃꯥꯗꯤ ꯑꯩꯈꯣꯏꯗ ꯀꯩꯗꯧ ꯂꯥꯛꯏꯕ? ꯅꯠꯇꯦ, ꯅꯣꯡꯕꯨ ꯉꯥꯜꯂꯕ ꯖꯥꯠꯂꯣ? ꯃꯄꯥꯟꯗꯒꯤ ꯑꯃꯨꯛ, ꯑꯁ, ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯤꯕꯣ? ꯅꯣꯡ ꯉꯥꯟꯗꯅ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯍꯥꯠꯈꯤꯕ ꯃꯤ ꯍꯥꯠꯄꯗꯣ ꯄꯨꯂꯤꯁꯅ ꯐꯥꯔꯤꯗꯅ ꯌꯥ ꯂꯥꯡꯅꯗꯅ ꯂꯩꯔꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩ. ꯃꯔꯨ, ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ? ꯑꯩ ꯀꯨꯜꯂꯅꯦ ꯃꯤ. ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯑꯣ. ꯌꯨ ꯊꯛꯂꯨꯁꯦꯕ. ꯀꯨꯏꯔꯦ ꯏꯕꯥꯅꯤ ꯌꯨ ꯊꯛꯈꯤꯗꯕ. ꯆꯨꯔꯨꯞꯄꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯅꯤ ꯅꯪꯕꯣ. ꯂꯥꯛꯑꯣ, ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯤ. ꯀꯔꯤꯕ? ꯌꯨ ꯊꯛꯂꯨꯁꯦꯕ. ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯠꯄ ꯃꯤꯗꯨꯁꯨ ꯐꯥꯔꯦꯕ. ꯅꯨꯡꯉꯥꯏꯔꯦꯗ. ꯏꯃꯥ, ꯄꯥꯕ, ꯍꯧꯗꯣꯛꯑꯔꯣꯏꯒꯦꯗ. ꯑꯃꯨꯛ ꯍꯧꯗꯣꯛꯎꯔꯗꯤ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏ. ꯇꯨꯃꯤꯟ ꯍꯦꯛꯇ ꯊꯣꯛꯈ꯭ꯔꯒꯦ. ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯃꯃꯥꯒ ꯃꯄꯥꯒ ꯈꯪꯍꯟꯗꯕꯤꯗ ꯇꯞꯅ ꯊꯣꯔꯛꯂꯒ ꯊꯣꯡ ꯍꯥꯡꯗꯣꯛꯏ. ꯑꯗꯨꯒ ꯃꯄꯥꯟꯗꯗꯤ ꯄꯨꯝꯃꯝ ꯃꯝꯗꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗꯅ ꯑꯃꯨꯕ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯁꯨꯔꯝꯃꯤ. ꯁꯤꯗꯤ ꯅꯣꯡꯁꯨ ꯉꯥꯟꯗꯅ ꯄꯨꯡꯃꯝ ꯃꯝꯂꯤꯅꯤ. ꯁꯨꯃꯥꯡ ꯃꯇꯣꯟꯗꯒꯤ, ꯀꯗꯥꯏꯗꯒꯤ ꯃꯝꯂꯤꯅꯣ? ꯅꯣꯡ ꯉꯥꯜꯂꯤꯁꯤꯗꯤ. ꯅꯪꯁꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯟꯗꯗꯅ ꯑꯃꯨꯛ ꯃꯉꯥꯟꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯅꯦ. ꯂꯥꯛꯎꯁꯤ, ꯌꯨ ꯊꯛꯅꯤꯡꯕꯅ ꯂꯩꯒꯁꯦ ꯇꯔꯥ ꯆꯤꯡꯂꯕꯅꯦꯕ. ꯂꯥꯛꯑꯣ, ꯆꯠꯁꯤꯂꯥꯛꯑꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯨꯂꯤꯁ ꯑꯃꯨꯛ ꯂꯥꯛꯑꯅꯤꯕ. ꯋꯥ ꯃꯌꯥꯝ ꯑꯃꯨꯛ ꯍꯪꯉꯛꯀꯦ ꯍꯥꯏꯔꯛꯑꯅꯤ. ꯑꯗꯨꯅ ꯇꯜꯂꯦꯕ. ꯆꯠꯁꯤꯂꯥꯛꯑꯣ. ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ, ꯍꯣꯏ ꯃꯔꯨꯞ, ꯆꯠꯂꯁꯤ ꯑꯗꯨꯗꯤ. ꯑꯗꯣ ꯃꯤ ꯍꯥꯠꯄꯗꯤ ꯐꯥꯔꯦꯗꯥꯏꯅꯦ? ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯣ? ꯉꯥꯏꯈꯣ, ꯅꯪꯅ ꯑꯗꯨꯀꯥꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯍꯩꯃꯥ! ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ, ꯑꯣ, ꯌꯨ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯦ. ꯂꯥꯛꯑꯣꯕ, ꯂꯥꯛꯑꯣ. ꯈꯔ ꯊꯨꯅ ꯆꯠꯁꯦ ꯍꯥꯏꯕꯅꯤ. ꯅꯣꯡꯉꯥꯟꯕꯅ ꯍꯥꯜꯂꯅꯤꯃꯤ ꯅꯪꯕꯣ. ꯀꯔꯤ? ꯅꯪꯕꯨ ꯅꯣꯡ ꯉꯥꯜꯂꯦ ꯍꯥꯏꯕꯗꯥꯏꯅꯦ ꯀꯨꯜꯂꯥ? ꯀꯨꯜꯂꯥꯁꯦ! ꯏꯃꯥ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ? ꯑꯁ, ꯁꯤꯗ ꯑꯃꯨꯛ ꯏꯃꯨꯡ ꯃꯈꯩ ꯑꯃꯨꯛ ꯆꯠ ꯂꯩꯔꯦꯅꯦ. ꯉꯥꯏꯈꯣꯃꯤ ꯀꯨꯜꯂꯥꯁꯦ! ꯇꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯅꯪꯅ ꯌꯨ ꯊꯛꯂꯨꯁꯦ ꯍꯥꯏꯔꯤꯁꯤꯕꯣ. ꯀꯨꯜꯂꯥ, ꯉꯥꯏꯈꯣꯃꯤ! ꯅꯨꯄꯥ ꯑꯗꯨꯅ ꯀꯨꯜꯂꯅꯤ ꯈꯟꯗꯨꯅ ꯁꯨꯝ ꯇꯥꯟꯅꯩ. ꯑꯗꯨꯒ ꯈꯨꯜ ꯃꯆꯤꯟ ꯌꯧꯔꯛꯄꯗꯗꯤ ꯅꯨꯄꯥ ꯑꯗꯣ ꯆꯤꯡꯅꯕ ꯑꯀꯤꯕ ꯑꯃ ꯁꯨꯝ ꯐꯥꯎꯔꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ. ꯀꯨꯜꯂꯥ! ꯅꯪ ꯀꯨꯜꯂꯥ ꯅꯠꯇꯦ. ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯌꯨꯝꯗ ꯆꯦꯜꯂꯒꯦ. ꯑꯁꯤ ꯀꯨꯜꯂꯥ ꯅꯠꯇꯦ. ꯁꯣꯏꯗꯅ ꯕꯨꯠ ꯍꯣꯃꯣꯗ ꯑꯣꯏꯔꯝꯒꯅꯤ. ꯁꯅꯥꯒꯤ ꯚꯨꯠ ꯑꯗꯨꯅ
नुपा अदुगी ममांगदा फिबम कायना खंगसुंग सुंगसिलक्लगा मयादा लाउना कारगा माने माने आई भूत होमोने अदो नंग सिदी चेलबसु हालनी चेंद्रबसु हालनी मसे नंगी मतम यौबगिने हड्डा नुपादुना याम कन्ना लाउदुना ओय मा आई थवाय मत कन्बियो इमा बाबा लेकाय लेकाय आई थवाय मत कन्बियो आई शिरिंदी आ निपादुना मथाय कन्बिनबा लाउ खोंबादो लेकाय दुगी युमगी मी खरदि तारमी अदुबु कीबना थोकनरमदि कीबगी ngaksanatana लेकायगी ओक्तबा मी अमा सिखिबदा मांगजबा कैसु लैते अमरोमदा फरबनी हाइदना खनबगी सुनी अदुना हौजिक्ति लेकाय मी सिंगसु सिरिबा मी सिंगसे ममा मपाना वारपा ngamdraba फत्तबा ओक्तबा लेकायगी हौगलक्लिबा अंगांग मांगनगदबा मी ngaktani खनदुना कलक ओइना पेनरगलमे अदुना हौजिक्ति मी सिंगसे कुल्ला खक्ता ngaire मागा सिरबदि फनी हाइदुना खुल्लेकायगी मी अनंबना ngangnaragलमे अदुबु कुल्लगी नापल काबा मपा अमदि ममा असिंगना साबदुगा मसानुपा कुल्लगी मथवाई हिंगनबा पुलिस ते संजनबा हाइरमे कुल्लसु सिबगी रदुना ममागा मपागदा नुपी साबी सनाबु मोय मंगाना मतौ करमना हातकी हाइबदु मयेक सिंगना वारी लीदुना खंगलमी वारी सिंग अदु तारबा मतुंगदा मपाना पुलिस स्टेशन दा कुल्लबु पुदुना चटलमी अदुगा नुपी साबी सना हातपगी वारी सिंग अदु लीदुना कुल्ला पुलिस दा फहलमी अदुगा मपाना पुलिस दा सेन मयाम अमा पीदुना कुल्लबु फुबीदना नुंगाइना थंबीनबा अमदि सनागी बुत्सिना अमाइबा माइबी सिंग तौदुना फजना मंगहलबा मतुंगदा मचानुपाबु युमदा अमुक हन्ना लैबा याननबा हाइरमे पुलिस ऑफिसर सिंगदुसु कुल्लगी मपाना पीबा सेन मयाम अदु उबदा याम हराउना होय होय हाइना हाइरमे असुमना चयो खरा हौख्रे कुल्लदी होजिक पुलिस दा याम नुंगाइना लेरमे अदुगा खुलदना कुल्लगी मपागा ममागना अमाइबा अमाइबी कौकौदुना खुलदा लाइटिन खोइरंबता नत्तना लेकायगी मी खुमदुना तमुगा चावबगना लाई सानदुना मचा सनागी थवाइबु बुत ओलहंदुना मी हातहनबनी हाइजिनबता नत्तना मचानुपा सनासी लुहोंबगी पोलोय सेटपगी नमादा ओक्तबी नुपी ललोनबी लमचत नाइदबी मीनी अदुना मीना मरालगी मतुंग इन्ना तमथीना हातोपिरंबनी हाइबता नत्तना नौबीसु सनाना एक्सीडेंट थोखंदुना हातनबा सिनबनी हाइना मराल कया सिरमे अदुगा मपा चावबगा ममा तमुगदो खुलदगी तांथोकनबा कुल्लगी मपाना कन्ना होटनरमे कुल्लगी मपाना चावबगा तमुगसी खुलदगी तांथोकनबा कन्ना होटनरिङैदा पुलिस ऑफिसर दो पुलिस स्टेशन दा मसा मथनता नोमैना कापसिनजदुना सिजबगी पाउ तारमे अदुगा कुल्लना पुलिस स्टेशन दगी मफम खंगदना मांगख्रे हाइना पाउ तारमे पावसी ताबदा कुल्लगी ममागा मपागदो कोकचाउबी हौदुना मचागी दमक्ता कोई चिंचेलमे कुल्लगी मपाना ममा नसानुपा अतैसु लोइना गौरौने मसी पुंबा चावबगा तमुगना थोकन मंगाटने आइगी इचानुपा फंगदिबा फावबा चावबगा तमुगा फादुना आइगी यमना पुरकदबनी ममाना माने माने इपुरेबना हाइबा चुमी अदुदि मोय मपा आई नसानुपा अतैसु कौरुगे अदुगा खुगी मिसिंगसु कौरुगे हेरा चावबगा तमुगनदी संगम हेंगमलोहे अदु मोय मपा नसानुपा अतोमदुबु सिरमद्रा हाइवनी हाय मदुगी मतम नथिने ममा सिरबदी ngसाइना नचानुपागे असिबा मसादो फंगलोइद्रो फंग्रिबसिनदी सोइदुना बुत होमोदुना इचानुपादो फारगा सवाइदना थलमखिनि अदुना ममागा मपागा फारगा फुरबा कादने इचादो बुत होमोदुना सोइदना थादुरकनि हेरा होमोनो ओनबा बुत मानसु मी उसितबा चलुने ममा आइसु पुलिस तमुका चलुखिगे होय होय आई चले अदु मोय मपा नुमिति तादौरे नुसु मंगसिलगी सिबु नते अतुंबदुबु ngasi सोइदुना सिदौरब्रा हाइवानी हाय सगोल होमो वानबी नंग आइगे चिनगी तानिंगदबा अथि थिबु खोदा याम ताबा पामलिब्रा नंग हा चलु हाबिनी लेशा ओ हो चले असु वारबा तंजा सिदने आइगी चानुपा अतैदुसु मनाउ निपा तोंबगी करीमते हेक मतिंग पानिंगते हेक तमिन हेक लेनेबा पसी पुंबा मतु सिंगदुना फारगा थिंगलगा थंबगी ngaktaneबा नत्रगा आइगे मपागना इसागी मिसंग मिखाइ नाइबा इसा तो मन हाइ खै तौबसिदा ओइरमबसु याइदा
ꯈꯨꯔꯥ ꯈꯣꯃꯩꯒꯤꯗ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯂꯒ ꯃꯤ ꯈꯣꯝꯂꯨꯔꯒꯦꯗ ꯑꯩ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯨꯜꯂꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯨꯜꯒꯤ ꯃꯤ ꯐꯅ ꯈꯣꯝꯂꯕꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯁꯨꯝ ꯈꯪꯅꯔꯛꯂꯕꯅ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇꯅ ꯀꯨꯜꯂꯒꯤ ꯃꯄꯥꯒ ꯃꯃꯥꯒꯒꯤ ꯃꯤꯆꯪ ꯑꯃꯠꯇ ꯆꯪꯅꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯐꯥꯎꯕ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯀꯨꯜꯂꯒꯤ ꯃꯄꯥꯕꯨ ꯇꯥꯂꯛꯂꯝꯃꯤ ꯑꯗꯨꯅ ꯀꯨꯜꯂꯒꯤ ꯃꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯗꯨꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯈꯨꯜ ꯌꯧꯔꯝꯗꯥꯏꯗ ꯄꯨꯂꯤꯁ ꯃꯆꯥ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯤ ꯈꯪꯒꯅꯤꯗꯅ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ ꯀꯔꯤꯅꯣꯅꯦ ꯅꯨꯃꯤꯠ ꯇꯥꯔ ꯃꯥꯜꯂꯦꯅꯦ ꯑꯩꯗꯤ ꯅꯣꯡ ꯃꯪꯗꯅ ꯃꯝꯂꯤꯕ꯭ꯔꯥ ꯑꯩꯕꯣ ꯂꯝꯕꯤꯒ ꯎꯗ꯭ꯔꯤꯅꯦ ꯁꯤꯗꯤ ꯍꯥꯏ 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 ꯀꯅꯥꯗꯅꯣ ꯑꯩꯅ ꯑꯃꯨꯛ ꯊꯣꯡꯗꯣꯔꯤꯁꯤꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯣꯏ ꯃꯥ ꯁꯤꯔꯦ ꯏꯁ ꯑꯌꯣ ꯌꯣ 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 ꯑꯌꯣ ꯏꯃꯥ ꯀꯨꯜꯂꯒꯤ ꯃꯄꯥꯅ ꯌꯥꯝ ꯁꯥꯎꯅ ꯁꯥꯏꯀꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯥꯏ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯑꯁꯨꯛ ꯆꯥꯎꯕ ꯁꯥꯏꯀꯜ ꯑꯃ ꯂꯥꯛꯂꯤꯕꯁꯦ ꯍꯥ ꯅꯨꯄꯤ ꯃꯥꯟꯕꯤꯗꯨꯅ ꯑꯩ ꯑꯃꯨꯛꯇ ꯍꯥꯟꯅ ꯑꯝꯇ ꯆꯤꯡꯈꯠꯄꯤꯌꯨꯁꯦ ꯏꯁ ꯁꯤꯔꯦꯃꯤ ꯀꯨꯜꯂꯒꯤ ꯃꯄꯥꯅ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤꯌꯨ ꯀꯥꯏꯗꯅꯒ ꯀꯔꯥꯏ ꯅꯈꯨꯠꯇꯣ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇ ꯄꯤꯔꯛꯄ ꯑꯗꯨꯗ ꯀꯨꯜꯂꯒꯤ ꯃꯄꯥꯗꯣ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯛꯂꯝꯂꯒ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯍꯝꯕꯔ ꯁꯥꯏꯀꯜ ꯑꯗꯨꯗ ꯀꯟꯅ ꯊꯧꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯏꯁ ꯁꯔꯨꯒꯤ ꯁꯔꯨ ꯉꯥꯛꯇꯅꯤꯅꯦ ꯃꯁꯤ ꯄꯨꯝꯕ ꯆꯥꯎꯕꯒ ꯇꯝꯃꯨꯒꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯞꯄꯤꯟ ꯅꯅꯥꯎ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯀꯔꯤꯅꯣ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯁꯤꯅ ꯀꯛꯅꯨꯡ ꯑꯃꯨꯛ ꯂꯨꯝꯊꯔꯛꯂꯤꯕꯁꯤꯅ ꯃꯅꯤꯡꯗꯒꯤ ꯈꯨꯔꯥꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯑꯩ ꯇꯣꯡꯖꯔꯤꯌꯦ ꯍꯥ ꯀꯔꯤꯕ ꯌꯥꯝ ꯀꯤꯕ꯭ꯔꯣ ꯈꯨꯔꯥ ꯑꯗꯣ ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯥ ꯀꯨꯜꯂꯗꯣ ꯊꯤꯔꯁꯨ ꯀꯥꯟꯅꯔꯔꯣꯏꯌꯦ ꯑꯗꯨꯅ ꯊꯤꯔꯨꯔꯅꯨꯋꯣ ꯊꯤꯔꯔꯣꯏꯌꯦ ꯑꯩꯁꯨ ꯍꯥꯏꯕꯤꯒꯅꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯒꯤ ꯇꯨꯡꯏꯟꯅꯔꯛꯀꯅꯣꯕ ꯑꯣꯏꯃ ꯃꯨꯠ ꯃꯅꯤꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯇꯥꯅꯔꯛꯂꯒ ꯉꯥꯏꯈꯨꯑꯣ ꯈꯨꯔꯥ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯍꯥꯏꯃ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯦ ꯍꯥꯏꯕ ꯈꯨꯔꯥ ꯑꯣ ꯈꯨꯔꯥ ꯂꯝꯖꯦꯟ ꯌꯥꯝ ꯌꯥꯡꯉꯤꯀꯣ ꯀꯨꯜꯂꯒꯤ ꯃꯄꯥꯅ ꯃꯅꯤꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯌꯨꯝ ꯇꯥꯅ ಲಾꯎದುನ ಕನ್ನ ಚೆಂಕಿಬಗ ಸನಾಗಿ ಥವಾಯ್ ಎದುನ ನೋಕ್ ನೋಕ್ತುನ ಖುಲ್ ಲೈಕಾಯ್ದ ಚಟ್ಪ ಹೌರಮ್ಮಿ ಅದುಗ ಕುಲ್ಲಗಿ ಮಪಾನ ಯುಮ್ ಯೌರಕ್ಪದದಿ ಮಾಗಿ ಮಯುಮ್ದ ಮೀ ಮಯಾಮ ಅಮ ಒಮ್ಸಿಂದುನ ಲೈರಮ್ಮಿ ಅದುಗ ಮಾಗಿ ನುಪಿನ ವಖಲ್ ತಾದನ ಚೊರಲ್ ಫಾರೋಲ್ ngang ಲೈರಮ್ಮಿ ತೌರಿಬ ಮತವದುದ ಕುಲ್ಲಗಿ ಮಪಾನ ಸಿನ್ಸಿಂದುನ ಯೆಂಗ್ಲುಬದದಿ ಮಾಗಿ ಮಚಾನುಪಾ ಕುಲ್ಲದು ಯುಂಗಿ ಸೈಜಿಂದ ಖೊಯ್ಜಿಂಗ್ ಖೊಯ್ರಾಂಗ್ ತೌರಗ ಮಮಿತ್ ಮರೈಗ ಚೊಂಗ್ಥೋಖೈ ಸೀದುನ ಲೈರಮ್ಮಿ ಮಧು ಊರುಬದಗಿ ಕುಲ್ಲಗಿ ಮಪಾದಸು ಮರೋಲ್ ಮರಿ ಸುದನ ಲಂಬಿ ಸುರೋಕ್ತ ಉನಾವನ ಖುಂದುನ ಚತ್ಕಿರಮ್ಮಿ ಅದುಗ ಸನಾಗಿ ಮಮಾನಬಿ ಮತಂ ಕುಯ್ನ ಮರೋಲ್ ಮರಿ ತಾದನ ಸಿರನಿ ಹಾಯ್ದುನ ನಾದನ ಲೈರುರಬಿ ನೌಬಿಸು ಮಸಾ ಕನ್ನ ನಾಬ ಫದುನ ವಖಲ್ ತಾರಕ್ಲಮ್ಮಿ ಅದುನ ಹುಜಿಕ್ತಿ ಅಚುಮರಾನ್ ಪುಂಬ ಮಯೇಕ್ ಸಿಂಗ್ನ ಖಂಗ್ಲಕ್ಪದಗಿ ಖುಲ್ಗಿ ಮಿಯಾಮ್ನಸು ಸನಾಗಿ ಥವಾಯ್ಗಿ ದಮಕ್ ಅಫಬ ಮಪೋಕ ಅಮ ಫಂಗ್ದುನ ಅಮುಕ್ ಹಲಕ್ನಬ ಥೌನಿಜಬದ ನತ್ತನ ಮಮಾ ತಮ್ಮು ಅಮದಿ ಮಪಾ ಚಾವಬು ಮಿಯಾಮ್ಗಿ ಮಿನುಂಗ್ಸಿಗ ಲೋಯ್ನನ ಮಜಾಗಿದಮಕ್ತ ಚಾವ್ನ ಫುರಾ ಅಮ ಸಾಬಿದುನ ಲೈಖಿರಮ್ಮಿ ಅದುಗ ಹೌಜಿಕ್ತಿ ಖುಲ್ ಲೈಕಾಯ್ದ ಮುಖನಸು ತಮ್ನಖಿದ್ರಿ ಮಿಸಿ ಮಿನಾಸು ಥೋಕಿದನ ಖುಲ್ಲದು ಇಂಗ್ನ ಚಿಕ್ನ ಲೈಖಿರಮ್ಮಿ